mayambu ahanba maktada Lousing wari channel na ikokno na khoiramjari mayam aigi channel ase aina crime gi page na tawda aigi channel ase aina video khara semaga haitare thagat paduda ai YouTube ki matang da fajana khangdabagi aina thagat pasida photo kai ka heng kai ka tawba ma ha pa haitare aduda blur kai ka chadandaba adagi misi mina chadabduda aina blur kai ka chattabida semure ado aisu khangdaba haitare YouTube sa hang kuidriminen khangdabne aurada YouTube ki akogi strike sai guideline strike sai hujipu dum lairi ado 22 April 2014 andaki April ki tarik kunni thoisida aigi expiry hoidoine ado aisu sum khangdabagi knowledge leitabagi haitare yam kuina kaino tawrure kidana kakkidra khotkidrana haita kara thagat chabasida adubu aigi viewer amsung aigi subscriber na warwiroi haina su ningsingjari aduga wari pabase kyasu haitri fajana su libu khotpasu haitri ado taptamna sum honaraga mayamda tanabnaba nungainaba hena honaraga ai wari je lijage ado aigi channel asibu like amasung subscribe toubirammu amasung bell icon da click toubirammu ngasigi case asigi mamingdi Burari case Delhi ngasi fawba thodok thokiba yum asibu butki yumni hainasu mayamna dum khanari Delhi gi Burari koba mafam amada gali number 4 house number na 350 building second floor oiba yum asi hojik fawba lairi asigi yum asida chandawat koba yumnaki yamna family yamna nungai aifaba haitare yamna nungai aifaba makoise Bhatia family hainasu khangnai yamna famous oi makoigi yum adugi ground floor da makoigi general store habde grocery gi dukan amasu hangami makoigi grocery dukan asi nungti numit khudingi ayuk nganna pung 5 dagina 6 fawgi manungda dum hangi makoigi kairo lekai gi mi sing asisu ayuk nganna breakfast ki damakta makoigi dukan dagi chana thaknaba pochai na singba lainai adubu 1st July 2018 gi ayuki numit asidadi makoigi dukan asi thengla fawba thong hanglamde dukan asigi regular customer singnadi numit aduda khanarami thengna tumbagi thong hangdaba oiramgani haiduna makoigi dukan manakta customer sing adu dukan hangba ngaiduna leinarami adubu numit aduda dukan adu pung 8 tar fawba thong hanglamde maramasina dukan gi customer sing asi ngainabadagi mathang lakpadagi mi su sum yam khallaglami mayam aduna khanarami karigino makoina ngasi dukan thengla fawba thong hangdribase asumaina di amu fok tawdabni haiduna mayam adu chibon sum sonarami dukan gi customer mayamna ngaiba du ubadagi makoiga yumlo naraga leiba nupa amana kaidawa yawrajano khanduna Bhatia gi imungda call tawrami adubu imungi mi amatana mahakna tawriba call adu pick up tawramde phone thangatlakmandabadagi nupa aduna Bhatia gi family hariba Bhatia gi family asigi yum asida chattuna makoigi thong adu nupa aduna thilami nupa aduna thong thinba matamda thong adu manungdagi lok tawramde thong adu hangduna leirami nupa adu thong hanglaga leiramba aduda mahak kharadi singnai aduga nupa aduna thong hanglaga makoigi imungi stair aduda kaduna first floor da yengba matamdadi angakpa fibam haibadu oirami mahak kokchaubi kaduna lauduna imung adudagi kanna chentholakhi manung aduda oiramliba fibam adudi imung aduda leiriba mioi khudimak thauri yanduna adi thauri yalaga punamak siraga yamna fibam kaina kibagi mawongda leirami nupa aduna
ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯂꯛꯂꯒ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝ ꯂꯣꯏꯅꯃꯛ ꯈꯪꯅꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯤꯌꯥꯝ ꯍꯨꯞꯆꯜꯂꯛꯈꯤ꯫ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯑꯉꯛꯄ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯅ ꯃꯅꯨꯡꯗꯨꯗ ꯇꯧꯔꯝꯃꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯎꯕꯗ ꯌꯥꯝꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ 100ꯗ ꯀꯣꯜ ꯇꯧꯔꯒ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯀꯣꯜ ꯇꯧꯔꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥ ꯀꯣꯟꯕ ꯗꯦꯜꯂꯤ ꯄꯨꯂꯤꯁ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯔꯥꯖꯤꯕ ꯇꯣꯃꯥꯔ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯔꯥꯖꯤꯕ ꯇꯣꯃꯥꯔꯅ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝꯗ ꯁꯥꯏꯠ ꯇꯧꯍꯟꯗꯨꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯊꯣꯛꯐꯝꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯣꯟꯁꯇꯦꯕꯜ ꯈꯔꯒ ꯃꯍꯥꯛꯀ ꯆꯪꯂꯝꯃꯤ꯫ ꯔꯥꯖꯤꯕ ꯇꯣꯃꯥꯔꯅꯁꯨ ꯐꯥꯔꯁ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯆꯪꯉꯒ ꯌꯦꯡꯕꯗ ꯐ꯭ꯂꯣꯔ ꯑꯗꯨꯒꯤ ꯖꯒꯥ ꯑꯃ ꯁꯠꯍꯩꯗꯕ ꯌꯣꯠꯀꯤ ꯖꯥꯂꯤ ꯑꯣꯏꯅ ꯂꯩꯕ ꯖꯒꯥ ꯑꯗꯨꯗ ꯃꯈꯣꯏ 7ꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ 10 ꯁꯨꯕ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ 10 ꯁꯨꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯈꯣꯏ 7ꯗꯒꯤ ꯈꯤꯇꯪ ꯂꯥꯞꯂꯞꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯕ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯧꯔꯤ ꯌꯥꯟꯐꯝ ꯑꯗꯨꯗ ꯌꯦꯡꯕ ꯌꯥꯕ ꯈꯔ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯣꯟꯁꯇꯦꯕꯜ ꯈꯔꯗꯨꯒ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯇꯤꯟꯕꯤꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛ ꯇꯥꯟꯈꯥꯏꯔꯕ ꯃꯇꯨꯡꯗ ꯔꯥꯖꯤꯕ ꯇꯣꯃꯥꯔꯅ ꯌꯨꯝ ꯑꯗꯨ ꯁꯤꯜ ꯇꯧꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯕꯨ ꯁꯤꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯗ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯁꯦꯅꯤꯌꯔ ꯗꯦꯜꯂꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ 10 ꯑꯗꯨꯅ ꯌꯥꯜꯂꯝꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯥꯜꯂꯝꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯇꯦꯂꯤꯐꯣꯟ ꯋꯥꯌꯔ ꯑꯣꯏꯅ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯈꯨꯠ ꯃꯈꯣꯡꯗ ꯗꯨꯄꯇꯥ ꯍꯥꯏꯗꯤ ꯐꯤ ꯍꯥꯏꯇꯥꯔꯦ ꯃꯣꯔꯦ ꯐꯤꯒꯨꯝꯕ ꯁ꯭ꯇꯥꯏꯜꯗ ꯑꯗꯨꯅ ꯄꯨꯟꯗꯨꯅ ꯂꯩꯕꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯁꯤꯔꯝꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯤꯠꯇ ꯃꯆꯤꯟꯗ ꯑꯩꯈꯣꯏꯒꯤ ꯇꯦꯞꯁꯨ ꯅꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯥꯀꯣꯡꯗꯁꯨ ꯂꯁꯤꯡꯒ ꯍꯥꯞꯄꯒ ꯃꯅꯥꯇꯣꯟꯗꯁꯨ ꯂꯁꯤꯡꯒ ꯍꯥꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯀꯦꯔꯤꯌꯔꯗ ꯑꯁꯤꯒꯨꯝꯕ ꯑꯉꯛꯄ ꯑꯀꯤꯕ ꯍꯥꯏꯕꯁꯦ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯍꯥꯏꯅꯐꯥꯎ ꯍꯥꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯐꯝ ꯀꯥ ꯑꯗꯨꯗ ꯑꯆꯝꯕ ꯃꯤꯗꯤ ꯂꯥꯏꯔꯗꯅꯀꯣ ꯑꯐꯥꯎ ꯑꯐꯥꯎꯕ ꯃꯤꯕꯨ ꯑꯗꯨꯝ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯅꯤꯅ ꯂꯩꯕ ꯉꯝꯃꯣꯏ꯫ ꯃꯃꯤꯡ ꯆꯠꯂꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯀꯥ ꯑꯗꯨꯗ ꯆꯪꯉꯒ ꯃꯊꯟꯇ ꯂꯩꯌꯨ ꯍꯥꯏꯕꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯁꯤꯟꯕ ꯈꯣꯠꯆꯟꯕ ꯇꯧꯕꯗ ꯀꯩꯁꯨ ꯂꯩꯕ ꯉꯝꯃꯣꯏꯗꯕꯒꯤ ꯐꯤꯕꯝꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯄꯨꯂꯤꯁꯁꯤꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯉꯥꯛꯏꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦ ꯃꯈꯣꯏꯗꯤ ꯗ꯭ꯌꯨꯇꯤꯅꯤꯅ ꯑꯗꯨꯝ ꯗ꯭ꯌꯨꯇꯤ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯨꯅ ꯀꯥ ꯑꯇꯣꯞ ꯑꯇꯣꯞꯄꯗ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛꯀꯁꯨ ꯑꯉꯛꯄ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ 11 ꯁꯨꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯇꯦꯂꯤꯐꯣꯟ ꯋꯥꯌꯔꯗꯨꯅ ꯌꯦꯠꯂꯒ ꯃꯉꯛꯇ ꯌꯦꯠꯂꯒ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯗꯤ ꯁꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯤꯑꯣꯏ 11ꯅꯤ ꯅꯨꯄꯤ 9 ꯑꯃꯁꯨꯡ ꯅꯨꯄꯥ 4꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡꯅ ꯌꯨꯝꯂꯣꯟꯅꯕꯗꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯁꯤꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯁꯛ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯂꯣꯟꯅꯕ ꯃꯤꯑꯣꯏꯗ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯂꯩꯈꯤꯗ꯭ꯔꯕ 11 ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯃꯃꯤꯡꯁꯤꯡ ꯑꯗꯨꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯅꯥꯔꯥꯌꯅꯤ ꯗꯦꯕꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ 2 ꯚꯕꯅꯦꯁ ꯑꯃꯁꯨꯡ ꯂꯂꯤꯠ꯫ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯂꯩꯔꯝꯃꯤ ꯃꯃꯤꯡꯅ ꯄ꯭ꯔꯇꯤꯚꯥ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯚꯕꯅꯦꯁꯀꯤ ꯅꯨꯄꯤꯅ ꯁꯕꯤꯇꯥ ꯑꯗꯨꯒ ꯂꯂꯤꯠꯀꯤ ꯅꯨꯄꯤꯅ ꯇꯤꯅꯥ꯫ ꯄ꯭ꯔꯇꯤꯚꯥꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯃꯤꯡꯅ ꯄ꯭ꯔꯤꯌꯪꯀꯥ꯫ ꯚꯕꯅꯦꯁ ꯑꯃꯁꯨꯡ ꯁꯕꯤꯇꯥꯒꯤ ꯃꯆꯥ 3
Tina, Menaka, Dhruva, aduga Lalit amasung Tinagina machanupa ama Shivam. Siribasing adudagi khwaidagi chahi nauriba hairagana Shivam asini. Shivam asi chahi 15 khata sudabaga ngairi. Aduga khwaidagi ahal oiraba nupi yum adugi khwaidagi ahal oiriba nupi Narayani Devi gi chahina marfuni. Haibadi Burari haiba yum adugi imung aduda siramliba asigi chahi asi 15 dagi hauruga marfu faubugi manungdani. Haibadi generation ahum amuktada pulap mangkhibagumani. Delhi gumba chaukat kharba lam asida asumaina siba haibasi araibadi oiramde. Asumna pung ani ahumgi matungdadi Delhi khata natana India pumba wari asi media news da viral oiraklami. India gi miyoi pumbana wari asi taruba matamda akiba faurami. Mafam aduda ACP dagi hauruga Joint Commissioner fauba yauraki. Policing nadi ahanbada makhoi suicide tawbani haiduna laurami. Maramdi yum adudagi pochai mangba pukhibana chingba amata leiramde. Aduga siramliba sing asisu masada dak na chingba amata taramde. Nupi taret aduna setliba mafi marol su akaiba amata yaurumde. Adubu police department gi maikai dagidi masi suicide makni haibadi ngamlamde. Maramdi siribasing adu thauri yanba matamda makhong makhut mamitna chingda fi pulamba aduga machindana tep naplamba asidani. Adugi matungda policing aduna yum adugi sat mathakta kaduna yengba matamda makhoina thauri yaliba jali adugi manakta makhoigi tomi kauba hui ama jali dugi manakta punduna leiram. Imung aduda hinghauriba haibubu haujiki tomi kauba hui asi khaktani. Mahak family asigi 12 suba member ni haibasu yai. Adubu jibanina thoiba thaudoktugi matangda karimta su khangba nati. Adubu mafam aduda animal NGO gi ama laktuna tomi busu puduna chatkiram. Numit adugi ayukki pung 10 muk taba matamda Delhi forensic team su yauraklami. Yum adugi jaga khudimakta video namami. Body sing adubu number wise ta mark tawrami. Adugi matung miyoi 13 adubu lauthaduna postmortem gi damakta Delhi gi Maulana Azad Medical College ta purami. Asumna makhoigi family asigi thaudokta yauhogdaba Narayani Devi gi machanupi khwaidagi ahal Sujata Nagpal mahak Panipatta lerami. Aduga Narayani Devi gi khwaidagi machanupa ahal Dinesh Singh Chundawat makhoi adu mafam aduda thoiba thaudo adugi paw adu pulisna pibadagi makhoi ani mafam aduda yamna thuna yauraklami. Mafam aduda yaurapa matamda Sujata Nagpal amasung Dinesh Singh Chundawat ki mawong mataw adu parja miyamna yengba ngamlamde. Pulisna imung aduda sibagi suicide note ka thamlambra haiduna thiba humba hauraklami. Adubu pulisna phana thirabasu imung adudagi clue mata phanglamde. Somdana pulisna kanna thiba humba tawringaigi marak asida asomdana video ma viral oirakhi. Video asi mafam asida pulisna yauraktringaigi mamangda namkhiba video mani. Haibadi video aduda imung aduda thauri yanduna siriba sing adu direct oina namami. Video sina viral oirakpadagi Delhi gi sauraba parja miyam adu mafam aduda thomjalakhi. Police amasung parja miyam gi marakta ungkhatnarami. Narayani Devi gi machanupi ahan Sujata Nagpal na news channel amada police ki mathakta asumna maral sirami. Madudi siriba asi suicide nate murder ni. Police na case asibu namthanabagi damakta amasung police department gi mai soptanabagi damakta thoiba thaudo asibu suicide ni haiduna haijanbani haiduna news channel asida Sujata Nagpal na hairami. Mafam aduda tapna parja miyam adu irang hauraklam. Aduga parja miyamna asumna laurami. Case asi CBI da sinabiu police ta thajaba leite. Asumna parja miyam aduna laurami. Police amasung parja miyam gi marakta ungkhatnaba asum hengalaki. Police na case asi yamna chawtokringai Delhi gi crime branch ta sinarami. Adugi matung Delhi crime branch ki team adu mafam aduda yauraklami. Aduga thoiba thaudo adu murder gi angle da mu yengba horakhi.
ꯑꯍꯥꯟꯕꯗ ꯗꯦꯜꯂꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯇꯤꯝꯅ ꯁꯤꯔꯤꯕꯁꯤꯡ ꯑꯁꯤ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯊꯧꯔꯤ ꯌꯥꯟꯖꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯃꯁꯨꯡ ꯊꯥꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯐ꯭ꯔꯤꯖ ꯑꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯐ꯭ꯔꯤꯖ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯅ ꯊꯛꯅꯕ ꯍꯦꯟꯖꯥꯡ ꯅꯥꯄꯤꯅꯆꯤꯡꯕ ꯍꯩ ꯔꯥꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯆꯥꯛꯈꯨꯝꯗ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯣꯡꯅꯅꯕꯒꯤꯗꯃꯛ ꯆꯅꯥꯅꯆꯤꯡꯕ ꯏꯁꯤꯡꯗ ꯇꯤꯡꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯗꯦꯜꯂꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯇꯤꯝꯅ ꯁꯤꯔꯤꯕꯁꯤꯡ ꯑꯁꯤ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯊꯧꯔꯤ ꯌꯥꯟꯖꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯃꯁꯨꯡ ꯊꯥꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯐ꯭ꯔꯤꯖ ꯑꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯐ꯭ꯔꯤꯖ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯅ ꯊꯛꯅꯕ ꯍꯦꯟꯖꯥꯡ ꯅꯥꯄꯤꯅꯆꯤꯡꯕ ꯍꯩ ꯔꯥꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯆꯥꯛꯈꯨꯝꯗ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯣꯡꯅꯅꯕꯒꯤꯗꯃꯛ ꯆꯅꯥꯅꯆꯤꯡꯕ ꯏꯁꯤꯡꯗ ꯇꯤꯡꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯁꯨꯁꯥꯏꯗ ꯇꯧꯒꯗꯕ ꯂꯩꯔꯕꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯤꯑꯣꯏꯕꯅ ꯉꯁꯤ ꯁꯤꯗꯧꯕ ꯂꯩꯔꯒ ꯀꯔꯤꯒꯤ ꯍꯌꯦꯡꯒꯤꯗꯃꯛ ꯆꯥꯅ ꯊꯛꯅꯕ ꯍꯦꯟꯖꯥꯡ ナꯄꯤ ꯇꯌꯥꯔꯤ ꯇꯧꯔꯝꯒꯅꯤ? ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯌꯥꯝ ꯑꯗꯨ ꯁꯨꯁꯥꯏꯗ ꯇꯧꯅꯕ ꯇꯧꯔꯕꯁꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇꯪꯗ ꯁꯨꯁꯥꯏꯗ ꯇꯧꯍꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯨꯠ ꯃꯈꯣꯡ ꯃꯆꯤꯟꯗ ꯄꯨꯟꯕ ꯃꯔꯝ ꯑꯁꯤꯅ ꯗꯦꯜꯂꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯇꯤꯝꯅ ꯀꯦꯁ ꯑꯁꯤ ꯃꯔꯗꯔꯅꯤ ꯍꯥꯏꯅ ꯂꯧꯔꯝꯃꯤ꯫ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯅꯕꯒꯤꯗꯃꯛ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯈꯠꯅ ꯆꯩꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯟꯗꯥꯋꯠ ꯐꯦꯃꯤꯂꯤ ꯑꯁꯤ ꯂꯩꯀꯥꯏꯗ ꯈꯠꯅ ꯆꯩꯅꯕ ꯑꯃꯠꯇ ꯂꯩꯇꯦ, ꯃꯈꯣꯏꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯌꯥꯝꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗ ꯆꯦꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯨ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯇꯤꯝꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯖꯜ ꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀ꯭ꯂꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯁꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯖꯜꯗꯒꯤ ꯀ꯭ꯂꯨ ꯑꯃꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏ 12ꯗꯒꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯖꯜ ꯑꯗꯨꯁꯨ ꯁꯤꯔꯤꯕ ꯃꯈꯣꯏ 12 ꯑꯁꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯤꯖꯜ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯇꯤꯝꯅ ꯀ꯭ꯂꯨ ꯑꯃ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯔꯝꯕ ꯑꯗꯨꯁꯨ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯃꯈꯣꯏ 12ꯃꯛ ꯊꯧꯔꯤ ꯌꯥꯜꯂꯦ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏ ꯕꯥꯏ ꯐꯣꯔꯁꯇ ꯌꯥꯟꯍꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯔꯝꯃꯤ, ꯃꯔꯝꯗꯤ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠꯇ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯒꯦꯠ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯊꯤꯔꯝꯃꯤ ꯃꯗꯨꯗꯤ ꯆꯟꯗꯥꯋꯠ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏ 11 ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯁꯣꯏꯗꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯇꯤꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯔꯛ ꯀꯥꯆꯤꯟ ꯀꯣꯌꯥꯗ CCTV ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ, ꯃꯗꯨꯗ ꯃꯈꯣꯏꯒ ꯊꯪꯅꯅ ꯂꯩꯕ ꯌꯨꯝ ꯑꯃꯗ CCTV ꯑꯗꯨ ꯆꯟꯗꯥꯋꯠ ꯐꯦꯃꯤꯂꯤꯒꯤ ꯌꯨꯝꯂꯣꯝꯗ ꯑꯣꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨ 30 ꯖꯨꯟ 2018ꯗꯒꯤ ꯍꯧꯔꯒ ꯖꯨꯂꯥꯏ 1, 2018 ꯃꯣꯔꯅꯤꯡ ꯐꯥꯎꯕ ꯌꯦꯡꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯪꯈꯤꯕ ꯊꯣꯛꯈꯤꯕ CCTV ꯐꯨꯇꯦꯖ ꯑꯗꯨꯗ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯇꯤꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯨꯃꯤꯠ 6ꯅꯤꯔꯣꯝꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨ ꯐ꯭ꯔꯦꯝ ꯕꯥꯏ ꯐ꯭ꯔꯦꯝ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ, ꯃꯗꯨꯗꯤ ꯐꯨꯇꯦꯖ ꯑꯗꯨꯗ ꯇꯤꯅꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯆꯍꯤ 15 ꯈꯛ ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯁꯤꯕꯝꯒ 28 ꯖꯨꯟ 2018 ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯇꯨꯜꯁ 4 ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ 30 ꯖꯨꯟ 2018 ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯇꯤꯅꯥ ꯑꯃꯁꯨꯡ ꯅꯤꯇꯨꯅꯁꯨ ꯃꯥꯔꯀꯦꯠꯇꯒꯤ ꯇꯨꯜꯁ ꯈꯔ ꯑꯃꯨꯛ ꯂꯩꯗꯨꯅ ꯂꯥꯛꯄ ꯑꯗꯨ CCTV ꯐꯨꯇꯦꯖ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯄꯨꯡ 10:92ꯃꯨꯛ ꯆꯠꯄ ꯃꯇꯝꯗ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯍꯥꯡꯗꯨꯅ ꯋꯥꯌꯔ ꯀꯣꯏꯜ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯁꯟꯈꯤꯕ ꯑꯗꯨ CCTV ꯐꯨꯇꯦꯖ ꯑꯗꯨꯗ ꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ 1 ꯖꯨꯂꯥꯏ 2018 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯑꯣꯏ 11 ꯑꯗꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯈꯤ꯫ CCTV ꯐꯨꯇꯦꯖ ꯑꯁꯤꯕꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯇꯤꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯔꯗꯔ ꯅꯠꯇꯦ, ꯃꯈꯣꯏ ꯃꯁꯥ ꯌꯥꯖꯅ
ꯄ꯭ꯂꯥꯟ ꯇꯧꯔꯒ ꯁꯤꯖꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯊꯧꯔꯤ ꯌꯥꯜꯂꯤꯕ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯨꯂꯤꯁꯅ ꯃꯈꯣꯏꯅ ꯂꯩꯈꯤꯕ ꯇꯨꯜꯁ ꯑꯃꯁꯨꯡ ꯃꯈꯣꯡ ꯃꯈꯨꯠꯇ ꯄꯨꯜꯂꯝꯃꯤꯕ ꯋꯥꯌꯔꯅꯆꯤꯡꯕ ꯑꯗꯨ ꯐꯪꯈꯤ꯫ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯇꯤꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯨꯁꯥꯏꯗꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯂꯤ, ꯁꯨꯁꯥꯏꯗꯅꯤ ꯍꯥꯏꯔꯕꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏ 11ꯃꯛ ꯁꯨꯁꯥꯏꯗ ꯇꯧꯔꯤꯕꯅꯣ ꯑꯁꯤꯅꯤ꯫ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥꯅꯆꯤꯡꯕꯗ ꯏꯟꯐꯣꯔꯃꯔ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯊꯤꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟꯠ, ꯏꯟꯀꯝ ꯑꯃꯁꯨꯡ ꯂꯟ ꯊꯨꯝꯅꯆꯤꯡꯕꯗ ꯆꯦꯛ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯂꯟ ꯊꯨꯝ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯗꯤꯃꯥꯟꯅꯆꯤꯡꯕ ꯇꯧꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯈꯣꯏ ꯁꯨꯁꯥꯏꯗ ꯇꯧꯔꯤꯕ ꯖꯥꯠꯂꯥ ꯑꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤꯗ ꯐꯦꯃꯤꯂꯤ ꯀꯌꯥ ꯑꯃ ꯗꯤꯃꯥꯟ ꯑꯃꯁꯨꯡ ꯊ꯭ꯔꯦꯇꯟ ꯇꯧꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯗꯕ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯔꯝꯃꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯏꯟꯐꯣꯔꯃꯔꯁꯤꯡꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯂꯝꯕꯗꯒꯤ ꯍꯧꯖꯤꯛ ꯗꯨꯀꯥꯟ 2 ꯁꯨꯔꯛꯇꯨꯅ 3ꯁꯨꯕ ꯗꯨꯀꯥꯟ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯇꯧꯕꯒꯤ ꯄ꯭ꯔꯨꯐ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯇꯤꯝꯅ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯒ꯭ꯔꯥꯎꯟꯗ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤ ꯃꯗꯨꯗꯤ ꯃꯆꯤꯜ ꯃꯅꯥꯎ ꯂꯟ ꯊꯨꯝ ꯌꯦꯟꯅꯕꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗꯁꯨ ꯑꯁꯤꯒꯨꯝꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯁꯨꯁꯥꯏꯗ ꯇꯧꯒꯗꯕ ꯅꯨꯃꯤꯠ 14ꯅꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ 17 ꯖꯨꯟ 2018 ꯅꯨꯃꯤꯠ ꯑꯁꯤ ꯄ꯭ꯔꯇꯤꯚꯥꯒꯤ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯤꯌꯪꯀꯥꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯆꯪꯅ ꯗꯨꯝꯗꯥꯝꯗ ꯑꯦꯡꯒꯦꯖ ꯇꯧꯔꯝꯃꯤ꯫ ꯑꯦꯡꯒꯦꯖ ꯑꯗꯨꯗ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏ ꯗꯥꯟꯁ ꯇꯧꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯌꯪꯀꯥ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯦꯔꯦꯟꯖ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏ ꯂꯣꯏꯅ ꯁꯨꯁꯥꯏꯗ ꯇꯧꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯤꯕꯅꯣ ꯑꯁꯤꯅꯤ꯫ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯑꯁꯨꯝꯅ ꯀ꯭ꯂꯨ ꯑꯁꯤ ꯐꯪꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯅꯧꯕ ꯄꯥꯎ ꯑꯃꯃꯨꯛ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯕꯨꯔꯥꯔꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯋꯥꯜ ꯑꯗꯨꯗ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯄꯥꯌꯦꯞ 11 ꯃꯄꯥꯟꯗ ꯊꯤꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄꯥꯌꯦꯞ 8 ꯑꯃꯒꯤ ꯃꯆꯤꯟ ꯑꯗꯨꯅ ꯃꯈꯥꯗ ꯑꯣꯜꯂꯝꯃꯤ ꯑꯗꯨꯒ 4 ꯑꯃꯅ ꯋꯥꯜ ꯑꯗꯨꯗ ꯆꯨꯝꯅ ꯊꯤꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯆꯥꯅꯕ ꯑꯃꯅ ꯁꯤꯔꯤꯕ ꯑꯁꯤꯁꯨ ꯃꯤꯑꯣꯏ 11ꯅꯤ ꯑꯗꯨꯒ 8 ꯑꯃꯅ ꯅꯨꯄꯤꯅꯤ ꯑꯗꯨꯒ 4 ꯑꯃꯅ ꯅꯨꯄꯥꯅꯤ꯫ ꯃꯈꯣꯏꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯍꯥꯏꯔꯤꯕ ꯄꯥꯌꯦꯞ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯞꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯦꯁ ꯑꯁꯤ ꯑꯃꯨꯛ ꯕꯨꯠ ꯄ꯭ꯔꯦꯠ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯆꯤꯡꯁꯜꯂꯛꯑꯝꯃꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯃꯈꯣꯏꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯄꯨꯖꯥ ꯇꯧꯈꯤꯕꯒꯤ ꯄꯣꯠ ꯆꯩꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯨꯔꯥꯔꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯌꯨꯝꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯗ꯭ꯋꯥꯏꯒꯤ ꯃꯤ ꯀꯅꯥꯃꯠꯇ ꯆꯪꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯣꯅꯗꯤ ꯍꯥꯏꯔꯤꯕ ꯇꯣꯉꯥ ꯑꯁꯤꯕꯨ ꯊꯥꯖꯔꯝꯗꯦ꯫ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯀꯦꯁ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯅꯕꯒꯤꯗꯃꯛꯇ ꯊꯤꯖꯤꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯕꯨꯔꯥꯔꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ 11ꯅ ꯉꯥꯛꯇ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯤꯅꯤ꯫ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯀꯤ ꯇꯤꯝꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯗꯥꯏꯔꯤ 11 ꯐꯪꯂꯝꯃꯤ꯫ ꯑꯉꯛꯄ ꯑꯃꯅ ꯐꯪꯂꯤꯕ ꯗꯥꯏꯔꯤ ꯑꯁꯤꯁꯨ 11 ꯑꯣꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯗꯥꯏꯔꯤꯁꯤꯗ ꯏꯔꯝꯂꯤꯕ ꯑꯁꯤ ꯄꯥꯔꯨꯕ ꯃꯇꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯄꯨꯔꯥ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯗꯥꯏꯔꯤ ꯑꯁꯤ ꯐꯪꯕꯗꯒꯤ ꯋꯥꯔꯤ ꯑꯅꯧꯕ ꯑꯃ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯃꯤꯡ ꯑꯃꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯃꯤꯡ ꯑꯗꯨꯗꯤ ꯚꯣꯄꯥꯜ ꯁꯤꯡ ꯆꯨꯟꯗꯥꯋꯠ꯫ ꯚꯣꯄꯥꯜ ꯁꯤꯡ ꯆꯨꯟꯗꯥꯋꯠ ꯑꯁꯤ ꯅꯥꯔꯥꯌꯅꯤ ꯗꯦꯕꯤꯒꯤ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯥꯏꯔꯤ ꯑꯁꯤꯒꯤ ꯋꯥꯔꯤꯗꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯚꯣꯄꯥꯜ ꯁꯤꯡ ꯆꯨꯟꯗꯥꯋꯠꯀ ꯃꯔꯤ ꯌꯥꯝꯅ ꯂꯩꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯈꯪꯅꯅꯕꯒꯤꯗꯃꯛ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯁꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯚꯣꯄꯥꯜ ꯁꯤꯡ ꯆꯨꯟꯗꯥꯋꯠꯀꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯂꯝꯗꯤ ꯔꯥꯖꯁꯊꯥꯟꯗꯒꯤꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯕꯛꯀꯤꯗꯃꯛꯇ ꯍꯔꯤꯌꯥꯅꯥꯒꯤ ꯇꯣꯍꯥꯅꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯚꯥꯇꯤꯌꯥ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯤ꯫
Bhopal Singh Chundawat yamna haisingba mi chamba thabak tawba matamda mathamoi sengna thabak tawba aduda Bhatia family gi imungna mahakpu yamna nungsibirami. Maram asina Bhatia family gi imungna Narayani Devi bu Bhopal Singh da thajarami aduga lanthumna chingba pibirami. Maram asina Burari hariba yum asibu Bhatia family hainasu famous oiribani. Asumna makhoi ani yumbalabagi tungda Narayani Devi amasung Bhopal Singh gi macha manga lairakhi. Macha nupa ahumgi khwaidagi ahal Dinesh Singh mahaki hek manaupa Bhavanesh aduga atomba Lalit amasung macha nupi ani Pratibha amasung Sujata. Matamna asum haukhibana Bhopal Singh amasung Narayani Devi gi macha sing asi mathang luhomkhirami. Makhoigi imung asi yamna ingna chikna palami. Imung asigi thaudang khudimak Bhopal Singh na purami. Mahakna haiba khudimakta imung asigi miyoi khudimakna loinamak ilami. 1989 chahi asida Bhopal Singh na macha singgi tungi khalaga Rajasthan da laiba lau khara yonduna Delhi gi Burari hariba mafam asida plot ama lairami. Aduga macha nupa atomba Lalit amasung magi nupi Narayani Devi ga mafam aduda lakhirami. Matam aduda mahakna macha nupa ani Dinesh amasung Bhavanesh tasu chatnabagidamakta hairami. Adubu Dinesh amasung Bhavanesh na yaramde. Makhoi Rajasthan da laijage mafam sida laibana hena pamjai haiduna mapada haiki. Matam kharagi tungda mapana kaumanbadagi macha nupa yaima Bhavanesh Singh 1993 gi chahi asida Delhi gi Burari hariba mafam asigi yum asida laktuna lairami. Adubu Bhopal Singh gi macha nupa ahal Dinesh ti Rajasthan gi Chittorgarh hariba mafam asida asum lairami. Chahi kharagi matung Bhopal Singh gi macha nupi Pratibha su mahaki nupa laikhidabadagi macha nupi Priyanka ga loinana mapamda halaktuna haibadi Burari hariba mafam asida halaktuna laikhirami. Asumna Burari hariba mafam asida yamna nungai yaifana ingna sikna palami. Adubu 2004 imung manung asida yamna khudong thiba thaudo ama thoami. Thoiba thaudo asisu Bhopal Singh Chundawat ki macha nupa atomba Lalit Singh da thoami. Lalit asi Delhi gi Sahadara gi plyboard ki dukan amada thabak yaurami. 26 March 2004 gi numit asida hairiba dukan mapu asiga paisagi matangda ningai sangdanaraba matungda Lalitta khut thaba phubana singba taurami. Adugisu mathakta Lalit ka amagi manungda pusanduna thong lonjalaba matung mapandagi ka adubu mai thaduna thamami. Lalitna matam aduda imung manungda phone tawduna kaurami amasung imung manunggi mina Lalit pu ka adudagi lauthokduna mahak kalami. Lalit hospital da puduna laikanarami adubu thaudo asidagi Lalit ki wangangba thokide. Mahakna hainingba ngangningba lairagasu iraga natraga sign tawraga pau phaunarami. Thaudo asigi matung chahi ani makhai muk lairaga imung asida nungaitaba thaudo amasu amuk thoami. Madudi 6 October 2006 imung asigi khwaidagi ahal oiriba Bhopal Singh Chundawat ikhang khangaudana mahak laikhidaba asida imung manunggi mi khudingmak ningba kairami. Asumna Bhopal Singh na laitraba matungda makhoigi imung asi laining laisolgi lambida khongdaraknami. Asumna laining laisolgi lambida khongdarakpadagi makhoigi imung asi khara safarami aduga khara nungai yaifaba mu hauruklami. Makhoigi imung asi numidang khudingi laigi puja patna chingba tawrami. Makhoigi imungda hana sanga na chingba charamba adu lepkhirami. Adubu noma yamna thajadaba angakpa thawdok amamuk thoami. Madudi numidangi makhoigi imungda Hanumangi laigi isai haibadi Hanuman Chalisa gi isai asi sakpa horakpa matamda ikhang khangaudana Lalit ki khonjel adu thoklaklami. Aduga mahaksu Hanuman Chalisa haibadi laigi isai asi sonba sakpa yauraklami. Lalitna asumna makhol tholakpa aduda makhoigi imung manunggi mising adu Lalitta tumina wangangdana yengduna lairami. Makhoigi imunggi mi khudingmak yamna haraurami aduga makhoina hairami
ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯗꯦꯗꯤꯅ ꯍꯥꯏꯕꯗꯤ ꯚꯣꯄꯥꯜ ꯁꯤꯡꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯂꯂꯤꯠꯇ ꯊꯧꯗꯣꯛ ꯑꯃꯒ ꯑꯃꯨꯛ ꯊꯣꯛꯑꯝꯃꯤ, ꯃꯗꯨꯗꯤ ꯚꯣꯄꯥꯜ ꯁꯤꯡ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯑꯁꯤ 2006ꯗ ꯂꯩꯈꯤꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯂꯤꯠꯀꯤ ꯍꯛꯆꯥꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯂꯤꯠꯇ ꯍꯦꯛ ꯆꯪꯕ ꯃꯇꯝꯗ ꯂꯂꯤꯠꯀꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯃꯄꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯂꯂꯤꯠꯀꯤ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯚꯣꯄꯥꯜꯁꯤꯡ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯂꯂꯤꯠꯅ ꯉꯥꯡꯕ ꯁꯛꯄ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯄꯣꯛꯄ ꯃꯄꯥꯅꯤ ꯍꯥꯏꯅ ꯂꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯂꯤꯠꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯂꯤꯠꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯄꯥꯒꯤ ꯊꯋꯥꯏ ꯆꯪꯕ ꯑꯃꯨꯛ ꯐꯕ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯂꯂꯤꯠꯀꯤ ꯃꯄꯥ ꯚꯣꯄꯥꯜꯁꯤꯡꯅ ꯂꯂꯤꯠ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯚꯣꯄꯥꯜꯁꯤꯡꯒꯤ ꯊꯋꯥꯏꯅ 2007ꯗꯒꯤ ꯗꯥꯏꯔꯤ ꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯗꯥꯏꯔꯤꯗ ꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯉꯥꯛꯅ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯗꯥꯏꯔꯤ ꯏꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯤꯒꯤ ꯃꯔꯝꯅꯅꯤ ꯃꯈꯣꯏꯒꯤ ꯔꯨꯝꯗꯒꯤ ꯄꯨꯂꯤꯁꯅ 2007ꯗꯒꯤ 2018 ꯐꯥꯎꯕꯒꯤ ꯗꯥꯏꯔꯤ 11 ꯐꯪꯈꯤꯕꯅꯤ꯫ ꯗꯥꯏꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯗꯦꯂꯤ ꯔꯨꯇꯤꯟ ꯏꯔꯝꯃꯤ, ꯃꯗꯨꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯃꯥꯏꯅ ꯂꯩꯒꯅꯤ, ꯀꯅꯥꯅ ꯀꯔꯤ ꯊꯕꯛ ꯇꯧꯒꯅꯤ, ꯀꯔꯝ ꯀꯥꯟꯗ ꯇꯧꯒꯅꯤ, ꯑꯁꯨꯝꯅ ꯃꯆꯥ ꯈꯥꯏꯅ ꯏꯔꯝꯃꯤ꯫ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯅꯤꯌꯣꯝ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯑꯍꯜ ꯐꯥꯎꯕ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯅ ꯆꯠꯂꯝꯃꯤ꯫ ꯚꯣꯄꯥꯜꯁꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯁꯤ ꯅꯥꯔꯥꯌꯅꯤ ꯗꯦꯕꯤꯅꯤ, ꯑꯗꯨꯕꯨ ꯂꯂꯤꯠꯀꯤ ꯍꯛꯆꯥꯡꯗ ꯃꯄꯥꯒꯤ ꯊꯋꯥꯏ ꯆꯪꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯍꯜ ꯑꯁꯤ ꯂꯂꯤꯠꯅ ꯑꯣꯏꯔꯝꯃꯤ, ꯑꯃꯁꯨꯡ ꯂꯂꯤꯠꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯋꯥ ꯏꯟꯗꯨꯅ ꯆꯍꯤ 11 ꯑꯁꯤ ꯑꯁꯨꯝꯅ ꯂꯩꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯂꯂꯤꯠꯀꯤ ꯍꯛꯆꯥꯡꯗ ꯆꯪꯂꯤꯕ ꯃꯄꯥꯒꯤ ꯊꯋꯥꯏ ꯑꯁꯤꯒꯤ ꯋꯥ ꯑꯁꯤ ꯏꯟꯕꯒꯤ ꯀꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯈꯠꯂꯛꯂꯝꯃꯤ, ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯑꯅꯤ ꯁꯨꯔꯛꯂꯝꯃꯤ, ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯆꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯪꯀꯥꯒꯤ ꯖꯣꯕꯁꯨ ꯃꯜꯇꯤꯅꯦꯁꯅꯦꯜ ꯀꯝꯄꯅꯤ ꯑꯃꯗ ꯈꯜꯂꯝꯃꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯄ꯭ꯔꯤꯌꯪꯀꯥꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯗ ꯍꯣꯡꯒꯅꯤ, ꯀꯗꯥꯏꯗ ꯍꯣꯡꯒꯅꯤ, ꯀꯔꯝꯕ ꯅꯨꯄꯥꯗ ꯍꯣꯡꯒꯅꯤ ꯍꯥꯏꯕꯁꯤꯐꯥꯎ ꯂꯂꯤꯠꯅ ꯍꯥꯏꯔꯝꯃꯤ꯫ 24 ꯖꯨꯟ 2018 ꯗꯥꯏꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯂꯃꯥꯏ꯫ ꯃꯈꯣꯏꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯒꯗꯕ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯃꯥꯡꯗ ꯏꯔꯝꯕ ꯅꯤꯌꯣꯝ, ꯃꯗꯨꯗꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 8ꯅꯤ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯄꯨꯖꯥ ꯆꯥꯎꯅ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯅ ꯇꯧꯒꯗꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯒꯤ ꯃꯇꯨꯡꯗ ꯄꯨꯖꯥ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯌꯨꯍꯥ ꯍꯥꯏꯒꯦꯔꯥ, ꯂꯩꯀ꯭ꯔꯛ ꯆꯠꯀꯦꯔꯥ, ꯕꯨꯠ ꯄ꯭ꯔꯦꯠꯅ ꯇꯝꯅꯒꯦꯔꯥ ꯏꯁꯥꯗ ꯀꯤꯔꯣꯏꯗꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯖꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯏꯁꯣꯔꯕꯨ ꯅꯤꯡꯗꯨꯅ ꯖꯞ ꯇꯧꯔꯒ ꯂꯩꯒꯗꯕꯅꯤ꯫ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯄꯟꯕ ꯄꯤꯔꯛꯇꯅꯕ ꯃꯤꯠ ꯑꯃꯗꯤ ꯆꯤꯟꯗ ꯑꯆꯣꯠꯄ ꯐꯤꯅ ꯄꯨꯟꯒꯗꯕꯅꯤ ꯑꯃꯁꯨꯡ ꯅꯥꯀꯣꯡꯗ ꯂꯁꯤꯡ ꯍꯥꯞꯀꯗꯕꯅꯤ, ꯑꯗꯨꯒ ꯊꯧꯔꯤ ꯑꯐꯕ ꯑꯀꯟꯕꯅ ꯉꯛꯇ ꯌꯦꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯈꯥ ꯇꯥꯕ ꯅꯤꯌꯣꯝꯗ ꯏꯔꯝꯕ ꯋꯥꯔꯤ꯫ ꯄꯨꯖꯥ ꯖꯞ ꯂꯣꯏꯗ꯭ꯔꯤꯐꯥꯎꯕ ꯂꯂꯤꯠꯅ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅꯃꯛ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯅꯥꯔꯥꯌꯅꯤ ꯗꯦꯕꯤꯒꯤ ꯆꯍꯤꯁꯨ ꯌꯥꯝꯂꯦ, ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯈꯥꯗ ꯍꯤꯞꯇꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯏꯔꯥꯏ ꯅꯠꯇ꯭ꯔꯒ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯂꯥꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯑꯒ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯊꯣꯡꯖꯤꯟꯗ ꯊꯝꯃꯝꯒꯗꯕꯅꯤ꯫ ꯏꯁꯤꯡ ꯑꯗꯨꯅ ꯃꯆꯨ ꯑꯣꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩ ꯂꯥꯛꯀꯅꯤ꯫ ꯂꯂꯤꯠꯀꯤ ꯍꯛꯆꯥꯡꯗ ꯚꯣꯄꯥꯜꯁꯤꯡꯅ ꯆꯪꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯧꯔꯝꯃꯤ꯫ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯒꯤ
ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯅꯨꯃꯤꯠ 8ꯅꯤꯗꯒꯤ ꯄꯨꯖꯥ ꯂꯦꯞꯇꯅ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ 30 ꯖꯨꯟ 2018 ꯅꯨꯃꯤꯠ ꯑꯁꯤ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏꯒꯤ ꯗꯥꯏꯔꯤꯗ ꯏꯔꯝꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯡ ꯃꯈꯨꯠꯇ ꯐꯤ ꯑꯆꯣꯠꯄꯅ ꯄꯨꯜꯂꯝꯕ, ꯅꯥꯀꯣꯡꯗ ꯂꯁꯤꯡ ꯍꯥꯞꯂꯝꯕ, ꯃꯄꯥꯟꯗ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯃꯅꯆꯤꯡꯕ ꯊꯝꯂꯝꯕ, ꯑꯗꯨꯒ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯕ ꯑꯁꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯏꯁꯤꯡ ꯑꯁꯤꯅ ꯃꯆꯨ ꯑꯣꯜꯂꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯗꯦꯗꯤ ꯍꯥꯏꯕꯗꯤ ꯚꯣꯄꯥꯜꯁꯤꯡꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯀꯟꯒꯅꯤ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡꯒꯤ ꯃꯆꯨꯁꯨ ꯑꯣꯟꯈꯤꯗꯦ, ꯚꯣꯄꯥꯜꯁꯤꯡꯁꯨ ꯂꯥꯛꯈꯤꯗꯦ꯫ 1 ꯖꯨꯂꯥꯏ 2018 ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ 11 ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ CBIꯒꯤ ꯇꯤꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 11ꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯑꯣꯇꯣꯞꯁꯤ ꯇꯦꯁ ꯇꯧꯈꯤ꯫ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯑꯣꯇꯣꯞꯁꯤ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯁꯨꯁꯥꯏꯗ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯈꯜꯂꯝꯃꯤ, ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯇꯦꯁ ꯃꯈꯜ ꯑꯃꯅꯤ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯨꯁꯥꯏꯗ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤ ꯈꯟꯊꯔꯝꯗꯦ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠ ꯑꯁꯤ ꯄꯨꯔꯥ ꯖꯤꯔꯣꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯃꯤꯑꯣꯏ 11 ꯑꯁꯤ ꯃꯁꯥꯅ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯁꯤꯅꯤꯡꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯑꯣꯇꯣꯞꯁꯤ ꯑꯁꯤꯗ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏ 11ꯒꯤ ꯁꯥꯏꯀꯣꯂꯣꯖꯤ ꯑꯁꯤ ꯂꯣꯏꯅꯃꯛ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ 11 ꯑꯁꯤ ꯁꯨꯁꯥꯏꯗ ꯇꯧꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯕꯁꯦ ꯍꯥꯏꯔꯤꯕ ꯗꯥꯏꯔꯤ ꯑꯁꯤꯅꯤ꯫ ꯗꯥꯏꯔꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯐꯪꯂꯝꯗ꯭ꯔꯒꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯁꯤꯃꯛꯅ ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ, ꯍꯥꯏꯕꯗꯤ ꯃꯔꯩ ꯃꯔꯥꯡ ꯃꯌꯥꯝ ꯑꯃ ꯌꯦꯠꯅꯔꯤ, ꯑꯗꯣ ꯁꯤꯃꯛꯅ ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯁꯤꯅ ꯍꯦꯟꯅ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯑꯃ ꯑꯣꯏꯕꯗꯨꯗ ꯁꯤꯅ ꯆꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯁꯦꯡꯕ ꯆꯞ ꯆꯥꯕꯤꯗꯤ ꯍꯧꯖꯤꯛꯐꯥꯎ ꯃꯔꯩ ꯑꯗꯨꯝ ꯌꯦꯠꯅꯗꯨꯅ ꯈꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏꯗ ꯊꯣꯛꯇꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ, ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯃꯊꯪ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫